Nagana namna taba mafamsingda Soo Camsing Leihandanaba Foothill Naga Coordination Committee gi Secretary na thadrokpa serol amana khangalakle hariba wareba si Imphal gi tarungda pangthokpa mifam amada lawkibani serol asina makha taratuna hai Manipurda hauzik oriba fibam masugi matangda kupna khanaraba matung Naga miyam gi yaifanaba wareb ahum amasu lawkre hariba wareb ahum adugi manungda Naga singna namna khundaba mafamsingda makhal amatagi bunker barricade amadi khudakki oiba shelter home saba yahandaba Naga singi right amadi satamda singnarakadaba mongda infrastructure semgatlibani haibagi mingda makhal amatagi project paikhatpa yahandaba amadi Naga singi right amadi satamda singnaba thaurang amata lokhalakpa yaroi Karigumba tangai fadana semba sagat ke hairabadi mangjauna Naga ki luchingba singda ayaba logadabani loinana Naga ki Lamda Soo gi kem amata leihandaba amadi kuki militant group sing leihanba wafam amata sengatpa yaroi haibana chingba wafam singsu yauri